Ngasi asi chatliba chahi asigi aroiba numitni. Pungja kharagi matungdagidi anauba chahi lising ani kun mangagi ahoba pungpham yauраklagani. Pukning nungsiba misi mina awaba khudongthiba kayana namna mayoknakraba chahi lising ani kun mari asibu loikrabadi lakliba chahi asidagi mai pakpa nungaiba awa anabu lanthokhtuna laklaba penjaba punsirol amamam oihanbinaba mipung khudingmakna thaunijaba tangkak amasuni ngasi asi. Kum amagi aroiba numit aduga changsilakliba anauba kumdugi ahuba numit ari anau langdaida ariba kainaba anauba oknabagi bye bye new year haiduna kumhai amagumna malemgi mafam ayambada pangthoknabasi chatnabi amasu oire hauzik mipum hupna malemgi oina chatnariba Gregorian calendar asigi chahi loiba amasung chahi hoba numit asida harau nungaiba fongdoknaduna yaifa paujel amadi khudol potna chingba pinaduna nungaiba thauram ama oina pangthoknarambasi supnatagi Europe ta leiba Christian country sing khaktada pangthoknarami tapna chatnabi asi malem sinba thungna sandoraktuna paksanna nungaiba kumhai oina pangthoknarakle. Chatnabi asi iramdam asidasu yauraktuna lisang sitna pangthoknari tawbatabu atopa lamdam singda pangthoknari basidagi khara khetnaba manadaba maong haibadu oire. Bye bye new year ni haiduna ai ma chithana tha hoba yade haibagi maongda kangbu semnaduna chaksa haijanaba chingya tamyada lobuk lamhangda tenna chingba khanduna ayuk nungthil numidang naidana mayai kaba nisa phawba yauna chaksa haijanabada mapung oina chathanari maru oina chahi nauriba naha kayana harau nungaiba fongdoknaduna lambida gari pangthauda thauba picnic chatpa khudolpot pinaba nupa nupi khaktana nisa sijinnaduna langthokpagi maongda chathanarakpana lambida accident masing hengalakpa khatna chainaba thokpa hena chading tawbata nattana lamchat chajattasu ahongba lakpa kanadabada imangda mangba thawong ama ioida oire. Anganba matamdadi khudolpot pinababu oiro chaksa hijanababu oiro ithak thongba singna khangkhigani haiduna lon na thupna kina pangthoknarami haujikti ifongda phongle tawdaba yadraba chatnabi amagum chathanare aduga tawhodaba yade yawhodaba yade matagum bye bye new year numit sida nattana numit chonthana sangthana nungai thokpa langthokpasu yawdaba natte. Olakliba chatnabi thawong asi chahi kharagi mamangdagi lamdam sida khanghen hengalakpagum aduga masigi mami asi social media da thagatnaduna amaga hidanabagi maongsu miyamna iuda unari. Tasengna miramda bye bye new year gi thauram pangthoknabagi maongdi mafam gi hall church na chingbada akaknaba mafam matam naina invitation pinaduna chinglemna pangthoknei iramdam asidadi tayonnare. Malemgi oina Gregorian calendar da khangnaba ama oina paksanna chatnajarabasu iramdam Manipurgi su chahi hoba loiba haibadi chaithaba chairauba haiduna ngalingai matamdagi leijarakli chekta seksilaklaba matang laigi thauram luhong khongdong bana chingba phawba thachaki thabanda haujik phawba chatnariba asini lamdam sigi miyoi ayambana sajibugi nongma panbabu kum hoba numit oina launaduna chairauba haiduna yumthongi kumdugi anau apet lining thauda leimare da kachaba konthongda chak yensang thadoktuna kumdugi aphaba nungaiba laina tina leitanaba thaunibagi thauram pangthokchaduna lai aduga mayum pan khrabi ningol singna mapa mapu maton mabung mopagi ngamjaba khudol kachaduna nungaiba yaiphaba thaujal nijaba pinabagi chatnabisu leijai haujiksu chatnari. Masina lapna kraba machil mokpagi maribu ningsing halli amasung chetsil halli asuk phaja kraba chatnabi lipun asisu marakta achong macha khaiba lairaba ina khunba khaibagi maong ama mawung mokpagi khudol potki matangda thoktaba sunatte pumnamak sing asi oidunasu changsatta chahi loiba hawbagi chatnabi asi Gregorian calendar romna hena lumna launa khiduna inatki chatnabi asi mamingtagi tawdaba yadabagi maongda pangthoknarakli miyamna December kuntra mathoigi aroiba mikup aduga January amagi ahoba pungjada bye bye happy new year haina law khongba langba itada tanai aduga iramdamgi chahi hoba loibadadi thoidokna mai onsindabagum tawi karigumbada social media dagi marakta happy chairauba haina thagatnarakpadi thengnei bye bye new year gi damaktadi naha ahal angang khaktana nisana mapung oina harau nungaiba phongdoknari
ꯂꯝꯗꯝ ꯑꯁꯤꯗ 2026ꯒꯤ ꯃꯦ ꯍꯧꯒꯠꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯀꯨꯝꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯦꯟꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯐꯝ ꯃꯐꯝꯒꯤ ꯑꯊꯤꯡꯕ ꯊꯝꯅꯔꯛꯄ, ꯄꯤꯛꯅꯤꯛꯅꯆꯤꯡꯕ ꯆꯠꯄꯤꯗꯅꯕ ꯄꯥꯎꯖꯦꯟꯅꯔꯛꯂꯤ꯫ ꯂꯝ ꯌꯦꯡꯕ, ꯀꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡ ꯃꯥꯡꯖꯧꯅꯅ ꯀ꯭ꯂꯕꯅ ꯂꯩꯀꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯂꯦ ꯀꯥꯟꯅꯕ, ꯄꯥꯡꯊꯣꯛꯇꯔꯦ ꯃꯥꯡꯖꯕ ꯊꯣꯏꯗꯣꯛꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯁꯣꯠꯊꯕ ꯂꯝꯗꯝ ꯑꯃꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯔꯛꯁꯤꯗ ꯑꯍꯦꯟꯕ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯥꯡꯖꯕ ꯑꯗꯨ ꯏꯁꯥ ꯏꯁꯥꯅ ꯈꯟꯊꯖꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫